Image PAODAM miyeng tabiri basing busur balana kurumjari ngasigi maruba pau pijari. Chief Minister N. Birena National International Martial Arts ki sanaroi sing puming thawakre. Pamel Foundation ki kuthangda Senior Citizen Home Marida tangai fadaba potlam sing kusunakre. Tha ani chumna satharakpa thang laiteng haibagi training kam production solution kre. Loinana GST ki makhada petroleum product ki hapsin bagi wafam GST Council na khanaroi haina Finance Minister Nirmala Sitharaman haikre. Paumucha khaina pijari. Chief Minister N. Birena State asege mixed martial art ki tungan ba weight category da national amadi international gi thakta sanaduna gold amadi bronze medal lawrakpa sanaroi taret pu ngasi CM Secretary da okre makhoida leirum fi amadi selgi mateng pangduna tungda amuke hena India amadi iramda Manipur gi mingchat puraknaba pukning thogatuna ikai khumnaki CM na okhiba MMA sanaroi sing adudi national MMA player sing di Michael Roby, Santri Jimmy, BC Aryan Amadi, Fanjawam Niranjani. Makoina Bantam weight category da gold amadi bronze medal loraki. International thakta Sanakhiba Singna Bantam weight da El Surbala fly weight da Vinny TH Amadi straw weight da Jojo Raskumarni. El Surbala Amadi Vinny TH na Gama World Championship da mathang sitna gold medal amadi bronze medal loraki. Jojo Raskumar na Matrix Flight Night sanaduna mai paklakibani. Manipur da handak marak COVID positive oibagi jang tapna wangkhalakli ngasigi miyoi marifu COVID test tawada miyoi taruk COVID positive oiba thengnaki miyoi taruk COVID positive oikhibana ngasigi COVID positive oibagi jang chada 3.5 yauki. State asida laichat lakpadagi ngasi fawbada miyoi lak ama lising kuntra taret chani humfutaruk COVID positive oikre miyoi lising ani chama kuna laikidre ngasi miyoi mari COVID naba faduna disaster kibadagi apunba COVID naba fakibagi masing lak ama lising kuntra manga chama kunipan sukre COVID naba fabagi chang na chada marifutara nipan dasmik mari ni active case da miyoi tara nipan sukre. Saidam Khona Sinduna Department of Culture Government of India ke meeting makhada Festival of Basanta Usab Holigan Festival of Colors ngasi hawba marak ngangom laikai da laiba Gurumayum Mandapta pangthokre ngasi gi thoramaduda Mahut Minister Y Khemchan Kaisamthong Kendra gi MLA Sapam Nisikan Singh JN Manipur Dance Academy gi Director P Vilas Singh amadi Rang Niketan gi Chairman Ajit Das na mathang sitna Athoiba mitunglen thoromapu amadi akhanaba mitunglen oina saruyaki ngasigi thoromaduda Mahut Minister Y Khemchan hai inat pu yokhatpa haibase yamnamak tangai fadaba amakhakni masina aikhoi bu saktakpada achoba thodang lawribani phungdoki ngasigi thoromaduda tongan ba holi pala singsu saruyaki Karigumba Tabak Thorum Ama Pangtok Naba Hotnabada Kanglup Furuki Kenaba Tamdana Punna Tominaba Asina Chokhatpa Ingna Chekna Pan Balamdam Ama Oibak Ngamgani Haina Manipur Legislative Assembly Speaker T.I. Saita Bratana Fongdokre Wafamasi July Amada Pangtokadariba Hindu Lining Chatpasingi Achoba Kumhai Ama Oiriba Ratha Jatragi Mangoinana Govindaji Temple Gi Akoibada Amadi Rathana Chatkadaba Mafam Sit Sengbagi Thorumda Fongdokibani Speaker gi meeting makhada 1 number 19 da corporator gi mirep oigadawriba TH Gobina luchingduna sit sengbagi thorum aduda Mahabali Kabui khulgi miyoi sing amadi haukip bengi miyoi sing su saruk yabaga loinana maru oina ratha jatra tawgadaba Govindaji gate gi Palace gate fawbagi lambi gi nak yeta lairiba amut akai sing singdoki Speaker T.I. Saitabratana Makatana Ratha Jatra Thorum Asi Mai Pakna Pangthoknaba Miyam Puna Sit Sengbagi Thorum Asi Pangthokpani Masida Kendra Sigi Miyamna Saruk Yabiba Sida Mahaki Maikaidagi Thagatpa Phongdoki
ngasi numitungba matung pung 12 makhairom tabada miyoi ani dagi yamlaba using Imphal East Police Reserve Line na lamlong thong dagi fagat khre faraba miyoi ani adu Yumnam Johnson chahi kuntaru apokpa laikhidraba Y Joy Babu khonghampat mayai lekai dagi haujikna khurai thangjam lairakta leibani atopa amaduna Chandrama Saha chahi kuntra apokpa Suraj Saha Ramnagar Khusepur Gopalganj Bore Bihar dagi hauzik Major Khul Thangal Bazar da laibani thaudok adu area sida aina yadaba potlam kaya puthok pusin tawre haiba akaknaba paw ama fangbadagi RL Imphal East ki Head Constable M Hemana luchingba VDF ahumga loinana team amana lamlong thong area da achat awok sing check dauki tanja duda Tata ACE min angowa machugi car number na MN06LA3309 ama Pangai Rom dagi lamlong tamna lakpada khamduna check tawbada yamlaba yu phagatki makhoi dagi phagatlaba yu sing adudi 500 ml gi Kingfisher can beer lisingani chamni 750 ml gi OC blue bottle chani kunipan 375 ml gi OC blue bottle chamri yankhai taruk 375 ml gi Starling Reserve bottle humputara nithoini Babina Group of Companies ki makhada chalaiba charitable organization ama oiriba Pamel Foundation ki kuthangda company asigi CRR program ki manung channa mari rak suba oina ngasi Manipur da lairiba tongan ba senior citizen home marida tangai fadaba polam sing khusinakre loinana kasong khulen gi nongdam tangkhul village tagi hauji cancer naduna lairiba Soraya Kaisingi imong manungda mahaki ana layengda mateng oina balupa lising yang kaishu khusinakre Tengbang potlam sing khusinaba amadi selgi mateng pibagi thoram ase ngasi nungtel pung ani taba matamda Imphal North AOC Kabolekai da leiba Hotel Imphal ki Sangai Hall da pangthokibani thoram aduga mari leinana Babina Group of Companies ki Chairman Dr. Thangjam Dabalina phongdokkibada Pamel Foundation asigi makhada lamdam sida leiriba Sotharaba maru aina angang amadi ahal singda angam mateng pangduna anoba punsi ama pokhanaba hotnagani Loinana tongan ba hiram sing haibadi sana khotnaba amadi culture ga mari leinaba thabak thoram sing amadi analayeng da suk mateng pangani haiki nasegi thoram asida senior citizen home gi ahlaman official amadi Pamel Foundation gi member sing su saru yaki Indo-Myanmar border gi chayet nariba sida Manipur lenga ngamkhai kaiba yaroi Manipur apun basaktam kaiba yaroi haiduna miyamna changsilakliba thabak thoram asida Manipur ge amata ngairaba Union Minister oiriba RK Ranjan ngasi fawba wafam amata haidaba si laibak tibani haina United Committee Manipur UCM gi President Joy Chandra Konthaujamna pendaba wafam kayaga loinana phungdokre wafam asi ngasi UCM gi President Joy Chandra Konthaujamna luchengba team amana Chayet nariba border pillar 8081 da BRTF na sambal khariba si makhatana thabak chatharibra haiduna yengselubagi khongchata pangmisingda phongdokkibani mahangna makhatana phongdokkibada External Affairs Union Minister sina Manipur macha ama oirabani na border gi issue matangda waroisin puraktuna chayet naba leitana ningba thunglani khanki amadi Manipur macha amana Union Minister oirakpa si harauna kibani adubu miyamna thajaba manghale adubu issue asigi matangda wafam amata phongdoktana lairibasi angakpa fawi amadi Indo-Myanmar border pillar number 80 amadi 81 gi chayet naduna lairiba wafam singda sambal khariba asibu lepkadabani haiduna tha asigi tangkun mathoi Imphal gi Kangla gate mamangda border fencing asigi matangda protest chathaba hoki mathang tang kunithoi fawba protest makhatana chathabada police ka akanba mawongda muknakibani Namit asigi namidangda Manipur ge Chief Minister amadi UCM ga unaduna Indo-Myanmar border paringda chayet nariba mfam singda border fencing khaba lepnaba hairage haina Chief Minister masana thajaba pirakhe baga loinana namit asida mari leinaba singda su sambal khaba se lepnaba khanganki masigi matungda ngasi United Committee Manipur UCM ge team singna ngasi sport inquiry oina surprise magaloinana Indo-Myanmar border sambal khariba B Vongyang khul fauraga border pillar number 81 romda sambal khaba thabak makhatana chatharibra haiduna yengselubada makhatana sambal khaba gi thabak leplamba sida Manipur lengak Chief Minister bu lup asina thagat phongdoki ngasi United Committee Manipur na
ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯡ 22ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯥꯃꯣ ꯕꯤꯔꯦꯟꯒ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯎꯅꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯐꯦꯟꯁꯤꯡ ꯑꯁꯤ ꯌꯦꯠꯅꯔꯤꯕ ꯐꯦꯟꯁꯤꯡꯁꯤ ꯂꯦꯞꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯥꯡ 22ꯗꯒꯤ ꯑꯩꯈꯣꯏ ꯑꯦꯖꯤꯇꯦꯁꯟ ꯍꯧꯈꯤ ꯇꯥꯡ 22ꯗꯒꯤ ꯍꯧꯕ ꯑꯦꯖꯤꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯀꯪꯂꯥꯒꯤ ꯒꯦꯠꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯡ 22ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀ ꯑꯩꯈꯣꯏ ꯀꯟꯅ ꯃꯨꯛꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯁꯤꯗꯩꯁꯤꯗ ꯇꯥꯃꯣ ꯕꯤꯔꯦꯟꯅ ꯀꯧꯔꯛꯑꯒ मधु नैखोइना हाइबा थबकसिंदो अखोइ थबक ओइना पांगथोगे नैखोइ अमुक्तदि लाओ हाइना हाइबदगी अखोइगी सारिंगी ओइबा मिफम अमा फम मतुंगदा अखोइ मफम अदुदा चलुबा मतमदा तामो बिरेना मतमदुदा यूनियन होम सेक्रेटरी दा फोन तौकी अमदि बीआरटीएफ दा फोन तौकी हाइरिबा यूनियन होम सेक्रेटरी दा मणिपुर गी सेक्रेटरी ज्ञान प्रकाशना अखोइ अइबा सी अमा ओइना पीरा मतुंगदा अखोइना हाइरिबा लाइबक चिबा थौदोक अमदा खंगौदना मई चाकलकपदगी युम अमा मैना तुमना चाखरे मई चाकपा अदुदा सुजुकी ब्रेजा अहनबा अमा यावना लुपा लाख 13 रोंगी ओइगदबा पोचै उत ओनखरे हाइरि थौदो असि ngasi ayu anganba pung 5 rom tarakpada Chanda district Khengjoy sub division gi manung chanba Molcham police station na konba Selon khulda thokibani maina tumna chakraba yum adu dawkholon tungtha तौथांग चाही यांखै अपोकपा लांगजम तौथांग कवि मई चाकपगी थौदोक अदुदा युम अदुगी मियोय अमता असो अपन अंगहौद्रबसु युम अदुदा लैबा पोतसिंगदी अमता लौबा यादना तुमना चाखरे एस्पिरेशनल डिस्ट्रिक्ट चांदलगी मखादा PSAC सेलोंदा पोस्टिंग ताबा डॉक्टर जॉनसन कौबा अमगी सुजुकी ब्रेजा अमा युम अदुदा खामदुना थंबदा मई चाकपा अदुदा यावखरे हाइदि मई अदु इलेक्ट्रिक शॉर्ट सर्किट की स्पार्क थोकतोदा चागलखिबा ओइगनी हाइना थाजनरी युमलोनबसिंग अमदि खुल अदुदा लैबा 13 असम राइफल्स की कांगुना मई चाकपा अदु मुथतनबा फनकना होटनरबसु ngamhaudana tumna chakre hairi Sangeet Nata Academy New Delhi gi mityeng makhada Association for Pauna Memorial Arts and Rural Development Services up March na sinduna association asagi thawal wangkhemda laiba auditorium hall da tha ani chupna chatharakhiba thang laiteng haibagi training cum production ngasi loisin khre thorom aduda HLMTTCA iril bungi director Sangeet Nata Academy awardee ki sana thoiba sarmana athoiba mithung up March ki president W Mohindro na thoromapu aduga JNMDA Imphal retired Guru P Dhanajit Manipur State Kala Academy awardee amasung Government Dance College Imphal Guru SMT A Nandita Devina akhanaba mithung lensing oina sar uyaki Tharomgi athoiba mithungi kesana thoiba sarmana thangta haibasi aikhoge lamdam asigi khunai asigi yanglen saruni maramdi thangta natana iramdam asigi oijaba khuchu khulai leijaramde thangta na iramdam khunai leiba ase kalakpani ngaglakpani masi aikhoi khunai da arts and culture ge lamda adumak sagonatuna laklaba arts form amani adugi sumathakta thangta haibasi aikhoi miyoibagi hakchangda yaujaduna laklaba natki oiba macha ama oina यावजरक्लबा अमदि मियोइबना पोकपदगी सिबा फावबदा लाइटिनगी ओइबा थबक थौदा कयादा अंगांग इपान थाबदा लुहोंगबदा सिबगी पोलोइबदा थांग हाइबसी अदुम यावतबा याद्रबा अमा ओइरी हाइना फोंदोखिबगा लोइनना थांगतागी कांगलोन कयागी मतंगदसु संदोकना वफम कया थमकी ट्रेनिंग कम प्रोडक्शन अदुदा सरुयाखिबा महिरोय आर्टिस्ट Kunmangadasuk ngasigi mithunglen singna participation certificate sing yentoki loinana training dugi production su miyamda utki Handak nong leptana chubadagi National Highway number 37 Jiribamdagi Imphal chatliba lambi asi chingning khaibana maram oiraga pochai puduna chatliba tata gari sing asi matam kaya mamangdagi chatpa yadana lairi Lambi yadabana maram oiraga chatpa yadana lairiba tata driver ichin inaw singda Old Jiribam Road Transport Driver Union na chana thaknaba potlam sing enthokre ngasi pochai yenthokpa siga mari leinana Old Jiribam Road Transport Driver Union gi General Secretary L Maniton Singhana phungdorakhibada ngasi Old Jiribam Road Transport Driver Union na matam kuina lambi chatpa yadabana maram oiraga Lairiba tata driver singda chana thaknaba potlam yenthokpa asiga loinana Manipur government amadi NHIDCL na chatpa yadana lairiba lambi asibu chatpa yanaba semliba asi Old Jiribam Road Transport Driver Union na yamna nungaijai aduga loinana hauzik tata driver singna lambida yamna wana
ꯂꯩꯔꯤꯕ ꯑꯁꯤ ꯎꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯌꯥꯝꯅ ꯇꯣꯏꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯀꯌꯥ ꯍꯦꯜꯂꯛꯂꯤꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯟꯊꯍꯟꯅꯕ ꯑꯃꯗꯤ ꯃꯇꯝ ꯆꯥꯅ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕꯗꯒꯤ ꯀꯜꯍꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯦꯁꯅꯦꯜ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯄ꯭ꯔꯣꯒ꯭ꯔꯥꯝ NHM ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ DHS NHM ꯊꯧꯕꯥꯜꯒ ꯈꯨꯠꯁꯝꯅꯗꯨꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯩꯔꯣꯛꯄꯥꯠ 3 ꯆꯝꯄ꯭ꯔꯥꯊꯣꯡ ꯃꯅꯤꯡꯗ ꯂꯩꯕ ꯅꯤꯡꯉꯣꯜ ꯀ꯭ꯂꯕꯀꯤ ꯇꯦꯝꯄꯔꯔꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯗꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯤꯖꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ, ꯅꯤꯡꯉꯣꯜ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯐꯤꯌꯥ ꯈꯨꯟꯗꯣꯡꯕꯝ ꯑꯃꯗꯤ ꯃꯌꯥꯡꯂꯝꯕꯝ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣꯑꯣꯔꯗꯤꯅꯦꯇꯔ DMHP ꯊꯧꯕꯥꯜꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ Overview Causes and Risk Factor of Suicide ꯍꯥꯏꯕ ꯍꯤꯔꯝꯗ ꯗꯣꯛꯇꯔ H. ꯑꯉꯣꯃꯆꯥ, Psychiatrist, Warning Signs of Suicide and Suicide Risk Assessment ꯍꯥꯏꯕ ꯍꯤꯔꯝꯗ ꯗꯣꯛꯇꯔ A. ꯔꯅꯤꯇꯥ ꯗꯦꯕꯤ, Psychiatrist, and SNONMHP Manipur Psychological First Aid and Basic Supported Counseling haiba hiramda Konsamcha Kishorchan Clinical Psychologist District Hospital Thobal amadi Suicide Prevention haiba hiramda Dr. KH Rubindro Singha, Psychiatrist, District Hospital Chandana akang ahising oina wangangki. The Goods and Services Tax GST Council gi numit nini chatharakpa meeting ngasi loisinkre. Group of Ministers gomda online gaming, casinos amasung horse racing da lauriba tax rate ki maramda July 10 fawda report ama pikhalaknaba Finance Minister Nirmala Sitharaman khangankre. GST Council meeting amuk hanna August ki first week da famgani. Rate rationalization gi matangda Group of Ministers gomna Summit taunabagi matam tha ahum sangdokre GST compensation gi matam chahi mangaga sangdokpinaba state kharana haijurakki adum oinamak madugi matangda warip lawadi leitri haidi self reliant oinanaba compensation gi matam sangdokloidabani haina state kharana di phongdorakli exemptions correction of inversion gi matangda GST council na lepkhiba warip sing adu July 19 dagi chatnagani haina revenue secretary Tarun Bajaj na haiki GST की मखादा पेट्रोलियम प्रोडक्ट्स के वाफम हप्सिन बगी वाफम GST काउंसिल ना खनरोय हाइना फाइनेंस मिनिस्टर निर्मला सीतारमण हाइकी अरोइबदा मरोइबा पाव मुहना पिजरी चीफ मिनिस्टर N. Biren ना नेशनल इंटरनेशनल मार्शल आर्ट्स के सनरोइसिंग पुमिंग थवखरे पामेल फाउंडेशन के खुथांगदा सेनियर सिटीजन होम मरीदा तंगाई फदब पोलम सिंह खुसनखरे था अनि चुमना चथरकपा थांग लैतेंग हाइबगी ट्रेनिंग कम प्रोडक्शन एसोसिएशन क्रे लोइनाना GST की मखादा पेट्रोलियम प्रोडक्ट की हापसिनबगी वाफम GST काउंसिल न खनरोय हाइना फाइनेंस मिनिस्टर निर्मला सीतारमण हाइख्रे ngasi ki damak tadi paudam matang sida loijare miyeng tabiri basingbo amukana kurumjari